Tribal Affairs and Hills ki makhada laiba tongan ba scheme singi khudong chaba sing chatliba tha sige aroiba fawbada chingmi singda fanghangada bani haina Federation of All Tribal Youth Clubs Manipur amadi Takl aze katamnaw longna Laingakta taksilakle Manipur Press Club da pangthokiba pawgi mifam amada Takl aze katamnaw longgi President Yarsuicho kasungna Inglisingani kundagi hauduna chatliba chahi asi fawbada Tribal Affairs and Hills ki makhada laiba tongan ba scheme amata chingmi singna fangdana lakli masigi mathakta mahairoi singi oina so Inglisingani kulhomdoi kunmari ge scholarship ki senfam fangdana lairi maramasina fangdriba scheme sing asige kanaba sing asi December tha manung fawbada pigadabane loinana mahairoi sing scholarship ki senfam na Christmas mamangda pigadabane hairakli Hojik retire chakraga amuka tenure extend taguni haina leriba DTO ase retire tawkhrmani 30 November da adu amuka hanna extend taguni haina leriba se department asida kanaga mantri ga finance minister ga kanaga pulaga amuka department asida haino kari haina thokni ngai mu leribra tribal affairs and hills se kari ge kari apamba moigi kari apamba leibra ase khoi yabu sunga mamloi akoina demand tawriba scholarship athubai manungda pigadabani pending leiba scheme kaya ase December gi manungda loi pigadabani adu pithok tripa phawba form anoba thaba shuya yaroi